Manipur Top 20 News na tungan-tungan ba wala ba source hindi lakot sarga. Matamatang di oiba maru oiba ipausing patukang kahanjay. Ngasi July gi tarik kunga taret mandenamit ki ipausing gi maru oiba sing bijari ahan update ta matang mikhal pangto kadam matam nasila padagi speaker yauna BJP gi MLA sing makol thokpa horakle hangoi gum phan panchong na ba khan ba honrakle gari atangba leiraga thopam letre awangdana sekmai makharomdana kakching lamkhaida loire soitebrata lenga asina miyam gi hul khangna thabak tawkrabadi BJP dagi tolpa yai susindro power pairaga miyam gi yai fatharang gi thabak tawbu ngamjabadi pairi power adu ariamani punjaki sor kuki gisu keder singi chana thakna porpa DI truck amasung car ama mai thadokre Saiko Mirabai Chanuna Commonwealth Games 2026 da anover record thamduna ohumlak suba gold medal fangkhre North East ki state nipan gi miyoi singna London da aikhoi amatani haiduna punna lemina khre khongjang losingkhra matung cockroach singna Jantar Mantar sitnana singdokre Central Congress lengak laklabadi JNG da Education Minister gi fampi gani Modina man ki bata astrophysics Dr. Ronaldo Laisrambu thagatkre pau sandokna pijari ahanba pauda mathang gi mikhal pangto kada matam naksila padagi speaker yauna BJP gi MLA sing phan chongba hongnarakle makol thorakle gari atang balai raga thopam lekre awangda sekmai makharomdana kaksing lamkhai kadang mangaire aikoi hojik laiba thibu stage amada lei hariduna gari atang balai rabasu haunaba mafam lerakre awangda kangkopi yobadi lairadana sekmai de loire makharomdana kaksing lamkhai de loire gari thonabagi start tobuga yobuna hale maramasina gari lainadre haina Manipur Legislative Assembly gi speaker TA Setebratana phongdorakre amaromdana lenga asina miyam gi ihul khangna thabak tawkrabadi BJP dagi toklakpa yai susildro mamangi kumja 2025 ki February gi ani suba chayol gi Manipur Legislative Assembly bu suspended animation thamnaga chalaigiba present rule mamangi BJP na luchingba lenga ka cabinet minister oikiba MLA Laisang Them susildro hojik laiba BJP gi lenga asina miyam gi ihul khangna thabak tawnaba taksiladuna karigumba lenga asina miyam gi ihul khangna thabak tawkrabadi party amakaktada punna laiminarbasu lenga ki marta lebakani amasung BJP thadorpagi phirep hawba yorpa yai haina miyamda phongdokhe wapma singa si khurai sajo laikai da leiba community hall da Laisang Them sagai apun malukna pangto paluk asigi special general body meeting amasung sahi asigi oina Laisang Them sagai gi mithoi mihelak pamioi sing butaram na okna kodol porpi duna pukning thogat pagi thoramda athoiba mithunglen oina sarup yakibada pawmi sing hangba wahangi pakum oina ma na pirkibani MLA na hai hana lengak paibada yarmi adubu hojiki leiba lenga asina karigumba tananing balairaga hairpa matamda aningba apamba piba kaktani miyamna lengak sida thamkiba thajaba sing adu thabakta onthokrabadagi miyamgi miyengda lengak gi thak asi nenthakibani miyamgi uhul khangna thabak tawbubudi lengak sinasu palunggani pungnamaknasu pamlibani adubu karigumba thabakta onthokrabadi party punjarabasu lengak gi mayakta lerpa ya haki makha tarakpada power pairaga miyamgi yafa tharang sing tawba ngamdrabadi pairiba power adu ariamari haina punjake sonasu BJP amada BJP gi MLA singna support tawbu halakpagi mami tamna tarakli miyobna larik laisu heraga sel yanu paira karimba khara athoptuna miyamgi damak thabak tawbu ngamdrabadi aremba airiduna lupa chama laibira kuntra kathoklaga awa ana tarab singda mateng pangliba singdu khunagi singthaningai oiraba misakni loinana power paira khunagi yaipa tharangi thabak tawbu ngamdrabadi pairiba power adu arembari haina BJP gi MLA S punjake sona phongdorakre amaromdana uki gisu kedar singi chana thakna porpa DI truck amasung car ma mai thadokre hairi ngasi numidang pung 8 minute taraga matoirom tarpada Imphal lagi DI truck amada cheng hawai nga kokta amadi talam sing basing chana thakna ba polam sing pik thana haptuna Imphal lom dagi car amaga loinana uki su kedar singi Sinai camp tamna lakibada yangang popi kaithal miyamna far matungda hanga popi gi CRPF camp manaki lampak amada gari animak mai thadokre gari ani asi DI truck asina mang tharaga lakibani makoina hanga popi dagi sana sabi Pauga Sinai camp yogadaba kilometer makhairom tamak walingai damyamna jingnabadagi khamlaga check tawbada chana thakna polam sing asi yarmari hairi DI truck thorkiba driver mafam asidagi nanthokuna chen kibidagi atopa muslim ani fargam yamna fuki tungda driver adusu tanaduna faki thawdo aski pau tabadagi yangang popi gi police changsilakuna muslim ohum adu thawdo thokfamdagi puraga chatkre hairi Saiko Mirabai na Commonwealth Game 2026 ta amuksu anobari kot thamduna ohum suba gold medal fangle hairi Glasgow to Sathariba Commonwealth Games 2026 ta ngasi India gi mahut sinduna saruk yariba Saiko Mirabai Chanuna nifuga nipan kg category gi weightlifting competition da anoba record tamduna wow record gold medal lawre hari mahang game asida stage ta kg marfuga manga clean and jerk ta kg chamaga manga punna kg chamaga mawdra hangatuna Commonwealth Game ta mahaki homlak suba gold medal phangba lona anoba record tam ke hari makha tarpada
ꯈꯣꯡꯖꯪ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯀ꯭ꯔꯣꯁꯁꯤꯡꯅ ꯖꯟꯇꯔ ꯃꯟꯇꯔ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯂꯥꯛꯂꯕꯗꯤ JNGꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ यूनियन एजुकेशन मिनिस्टर धर्मेंद्र प्रसाद फम थादोखिबदगी कॉकरोच जनता पार्टी CJP ना खोंजंग हंदोकले अमसुंग खोंजंग असिदा सरुक याबा लाखिबा पुंगमक युमयुमदा हनरसी हाइना फोंदोकनख्रे। मतुंग ngasi numit kuntraga taruk nirom khongjang changsilakiba jantar mantada amot akai kya chaiduna laibabu kokras singna hongnaru tawduna sitna na singdokre ayuk angan madagi kokras samri romna makutta sumchina singba paiduna jantar mantada sit sengbagi chawba drive ama hawdoki kokras sing sit sengbagi drive asida delhi akoi badagi miyoi kya sulakna saruk yarpadagi drive asi hena saktokna new delhi gi municipal council NDMC gi nakong yokiduna municipal council asina sanitation worker songar amasung mechanical speaking truck high pressure water tanker amadi waste compact tena singba deploy tawduna kokros singi mating pangki civic authority singnasu heavy machinery kya puthortuna hangapal machugi civil police barricade kya maron thamjilakibadu singdoki nakal amaramda kokrosna singdrin laipa asigi JNG gi naha singi pangalna manam kalapa modi lengakpu mana laiduna ahongba porpa ngamkibada telangana gi CM amadi congress ki machin chatpa lusingba ama oriba Rabindra Reddy na karigumba center da congress lengak laklabadi JNG na soidana education minister ki fampi gani haina apuki video si pagdala da so kilang kibawa suma pigani channel si bong sibidina share amadi subscribe ko bibi damo hani tan thar ko kondosari amadi makatalaman di sebata de manda ojeli